ꯏꯇꯥꯎ, ꯑꯩꯗꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯍꯥꯟꯅ ꯁꯥꯒꯦꯅ ꯈꯜꯂꯤꯌꯦ꯫ ꯌꯨꯝꯕꯤꯒꯗꯣ ꯌꯥꯝꯅ ꯂꯤꯡꯅ ꯇꯧꯔꯒ ꯍꯨꯔꯥꯟꯕꯅ ꯁꯒꯨꯟ ꯇꯧꯕ ꯉꯝꯗꯅꯕ ꯁꯥꯔꯒꯦ ꯈꯜꯂꯤꯌꯦ ꯏꯇꯥꯎ꯫ ꯑꯩꯗꯤ ꯏꯇꯥꯎ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯑꯩꯒꯤ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯃ ꯊꯝꯂꯒ ꯃꯈꯣꯏꯅꯒ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯅꯤꯡꯉꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯆꯤꯡꯈꯣꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯁꯤ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯗ ꯉꯁꯥꯏꯅ ꯍꯥꯏꯅꯤꯡꯉꯕꯅꯤ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ, ꯍꯛꯆꯥꯡꯁꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈ꯭ꯔꯁꯤ, ꯑꯗꯨꯒ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯁꯤ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯥꯛꯅ ꯑꯗꯨꯝ ꯆꯥꯛ ꯂꯥꯝꯃꯕꯅꯤ꯫ ꯑꯗꯨꯗ ꯏꯇꯥꯎꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯏꯇꯥꯎ꯫ ꯑꯩꯗꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯁꯨ ꯅꯪ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯪꯅ ꯐꯔꯤꯕꯁꯦ ꯆꯥꯕꯇꯅꯤ꯫ ꯅꯪꯅ ꯉꯁꯥꯏ ꯈꯤꯇꯪ ꯉꯟꯅ ꯊꯣꯛꯑꯝꯃꯕꯗꯤ ꯆꯤꯡꯈꯣꯡ ꯑꯁꯤ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯌꯧꯔꯝꯃꯣꯏꯗ꯭ꯔꯣ? ꯑꯩꯁꯨ ꯆꯤꯡꯈꯣꯡ ꯑꯁꯦ ꯌꯧꯗ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯉꯁꯥꯏ ꯈꯤꯇꯪ ꯊꯦꯡꯈꯤꯕꯒꯤ ꯅꯪ ꯃꯗꯨꯗ ꯍꯥꯏꯔꯒ ꯂꯩꯔꯦꯅꯦ ꯅꯪ꯫ ꯍꯧꯖꯤꯛꯁꯨ ꯆꯤꯡꯈꯣꯡ ꯑꯁꯦ ꯌꯧꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯤ, ꯑꯗꯨꯒ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ꯫ ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯇꯥꯎ꯫ ꯏꯁ, ꯄꯨꯡꯁꯤꯗꯤ ꯌꯧ ꯂꯩꯔꯝꯃꯦꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯨꯝꯊꯔꯤꯉꯩꯗ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯅꯥꯈꯣꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯦ ꯌꯦꯡꯉꯨꯅꯦ꯫ ꯏꯇꯥꯎ, ꯍꯧꯒꯠꯂꯣ, ꯄꯨꯡꯁꯤ ꯌꯧꯈ꯭ꯔꯦ꯫ ꯊꯦꯡꯈꯤꯔꯝꯃꯤ ꯏꯇꯥꯎ ꯅꯪꯕꯣ, ꯍꯧꯒꯠꯂꯣꯃꯤ ꯏꯇꯥꯎ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯈꯪꯕꯨ ꯈꯪꯉꯦꯃꯦ, ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯌꯦꯡꯉꯣ꯫ ꯅꯪꯅ ꯅꯥꯈꯣꯗꯅꯒ ꯇꯨꯝꯗꯅ ꯂꯩꯔꯤꯌꯦ, ꯑꯗꯨꯒꯁꯨ ꯈꯪꯉꯤ ꯀꯥꯏꯅ꯫ ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯌꯦꯡꯉꯣ ꯅꯪ ꯑꯃꯨꯛꯇ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀ ꯆꯥꯎꯕꯒ ꯑꯗꯨ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯟꯗꯛꯇꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯃꯈꯩ ꯈꯨꯜ ꯑꯗꯨꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯥꯗ ꯎꯔꯤꯕ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯍꯪꯉꯁꯤ꯫ ꯃꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯊꯕꯛ ꯇꯧꯐꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛꯇ ꯊꯕꯛ ꯁꯨꯕ ꯅꯣꯝꯐꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯪꯉꯁꯤ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯍꯪꯉꯁꯤ꯫ ꯑꯁꯤꯗ ꯂꯩꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯪꯕ ꯇꯥꯕꯅꯤ ꯏꯇꯥꯎ꯫ ꯃꯁꯤꯗ ꯍꯥꯟꯅ ꯆꯪꯉꯨꯔꯁꯤ ꯏꯇꯥꯎ꯫ ꯍꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯃꯤ ꯂꯥꯛꯏꯌꯦ, ꯃꯤ ꯂꯩꯔꯒꯗꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯏꯆꯥ, ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ? ꯏꯆꯥ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯤ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯄꯥꯕꯨꯡꯒꯤꯁꯤꯗ ꯊꯕꯛ ꯏꯟꯈꯥꯡꯒ ꯁꯨꯐꯝ ꯅꯣꯝꯐꯝꯒ ꯂꯩꯒꯗꯔꯣ? ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨ ꯅꯣꯝꯃꯒ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯊꯕꯛꯀꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯁꯨꯕꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯝꯅ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤꯗ ꯂꯩꯔꯣ, ꯑꯗꯨꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯝꯂꯧꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯣ꯫ ꯅꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯌꯥꯒꯅꯤ꯫ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯈꯣꯏꯗ ꯁꯦꯜ ꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯔꯣ, ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯅꯌꯨꯝꯗ ꯄꯨꯗꯨꯅ ꯍꯟꯖꯈꯣ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯅ ꯆꯥꯎꯕꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯌꯥꯝꯅ ꯂꯩꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗ ꯁꯨꯔꯁꯤ, ꯑꯗꯨꯒ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯍꯟꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯕ ꯌꯥꯕ ꯀꯥ ꯑꯃꯁꯨ ꯄꯤꯕꯤꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯁꯤꯗ ꯂꯩꯔꯣ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯒꯗꯕ ꯃꯐꯝ ꯑꯁꯤꯅ ꯑꯥꯗ ꯎꯔꯤꯕ ꯄꯥꯝꯂꯧ ꯑꯁꯤꯗꯅꯤ꯫ ꯑꯗꯣ ꯆꯥꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯏꯄꯥꯒꯤꯗ ꯄꯨꯟꯅ ꯆꯥꯒꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ꯫ ꯄꯥꯝꯂꯧꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯦ, ꯆꯤꯡꯗ ꯆꯠꯇꯨꯅ ꯎ ꯑꯆꯧꯕ ꯌꯥꯜꯂꯦ, ꯎ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯈꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ, ꯊꯕꯛ ꯁꯨꯕꯁꯤꯗꯤ
ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤꯀꯣ꯫ ꯑꯁ ꯌꯥꯝ ꯋꯥꯏꯕꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅꯥꯡꯗ ꯐꯝꯃꯒ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯣ, ꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏꯕꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ꯫ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯈꯤꯗꯧꯕꯅꯤ ꯏꯇꯥꯎ꯫ ꯊꯥꯛ 3ꯃꯨꯛꯇꯤ ꯇꯣꯝꯄꯣꯛꯀ ꯆꯥꯎꯕꯒ ꯑꯗꯨ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯇꯣꯝꯄꯣꯛꯀ ꯆꯥꯎꯕꯒ ꯑꯗꯨ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯄꯁꯦ ꯅꯨꯃꯤꯠ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯂꯅꯤ꯫ ꯑꯩ ꯌꯨꯝꯗꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯃꯪꯗ ꯌꯨꯝꯗ ꯌꯥꯝꯅ ꯎꯔꯝꯃꯤ, ꯆꯠꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯄꯤꯌꯨ ꯍꯥꯏꯔꯁꯤ, ꯃꯗꯨ ꯂꯧꯔꯒ ꯆꯠꯂꯁꯤ ꯏꯇꯥꯎ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ, ꯍꯌꯦꯡ ꯍꯦꯛꯇ ꯍꯥꯏꯔꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯣꯠ ꯆꯩꯁꯦ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯁꯤ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯟ ꯑꯗꯣ ꯄꯤꯕꯤꯔꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯅꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯄꯤꯌꯣ ꯍꯥꯏꯕ ꯏꯄꯥꯅꯁꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ, ꯏꯄꯥ ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯏꯇꯥꯎ, ꯄꯥꯕꯨꯡꯅ ꯄꯥꯏꯔꯛꯏꯕ ꯃꯌꯣꯝ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯑꯃ, ꯑꯩꯒꯤ ꯑꯃ, ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯔꯕꯗꯤ ꯌꯥꯔꯦ꯫ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯅ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏꯕ ꯃꯌꯣꯝ ꯑꯅꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯂꯥꯛꯄꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯄꯤꯔꯤꯕ ꯐꯤ ꯃꯌꯣꯝ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯡꯇꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯡꯇꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯐꯤ ꯃꯌꯣꯝ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ꯫ ꯐꯤ ꯃꯌꯣꯝ ꯑꯗꯣ ꯃꯤꯇ꯭ꯔꯪ ꯄꯨꯕ ꯐꯤ ꯃꯌꯣꯝꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯍꯥꯡꯇꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯄꯥꯕꯨꯡꯒꯤꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝꯅꯁꯨ ꯆꯥꯎꯋꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯍꯦꯛꯇꯨꯅ ꯊꯜꯂꯝꯕ ꯃꯥꯏꯔꯦꯟ ꯑꯗꯣ ꯑꯃꯅꯤꯇ ꯄꯨꯖꯈꯤꯒꯦꯕ꯫ ꯅꯈꯣꯏꯒꯤ ꯆꯤꯡꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝꯅ ꯍꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯃꯥꯏꯔꯦꯟꯒ ꯃꯥꯟꯅꯗꯦ꯫ ꯃꯥꯏꯔꯦꯟ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯤꯕꯗꯣ꯫ ꯃꯁꯤꯗꯤ ꯄꯨꯔꯨꯔꯅꯨ, ꯅꯈꯣꯏꯗ ꯄꯨꯕꯗ ꯂꯨꯝꯅꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯕꯨ ꯃꯥꯏꯔꯦꯟ ꯑꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯁꯜꯂꯤꯗꯨꯕꯣ? ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯦꯟ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯏꯔꯦꯟ ꯑꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯏ꯫ ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯊꯨꯅ ꯍꯟꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯆꯥꯎꯕ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯄ ꯁꯦꯟꯒꯤ ꯃꯌꯣꯝ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯑꯒꯕꯨ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯨꯀꯣ꯫ ꯐꯤ ꯃꯌꯣꯝ ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤꯅꯤ꯫ ꯐꯤ ꯃꯌꯣꯝ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯔꯕꯗꯤ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ ꯅꯪ꯫ ꯏꯇꯥꯎ, ꯅꯪꯁꯨ ꯊꯣꯡꯒꯥꯟ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯣꯅꯦꯀꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯊꯣꯡꯒꯥꯟ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯒꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯉꯕꯅꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯣꯏꯅ ꯄꯨꯜꯂꯁꯤꯀꯣ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯂꯩꯍꯧꯔꯣ꯫ ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯕꯅꯦ꯫ ꯅꯆꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯦ꯫ ꯅꯆꯥꯅ ꯏꯃꯥꯕꯨ ꯋꯥꯍꯜꯂꯔꯣꯏꯗꯕꯅꯤ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯆꯥꯕ ꯇꯥꯔꯕ? ꯈꯔꯦ, ꯏꯆꯥꯅ ꯋꯥꯅ ꯁꯨꯗꯨꯅ ꯇꯥꯜꯂꯛꯄ ꯁꯦꯟꯐꯝ ꯑꯗꯣ ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯃꯌꯣꯝ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯦꯟꯐꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯉꯥꯡꯂꯛꯂꯝꯃꯤ, ꯀꯔꯥꯏ, ꯅꯪꯕు ꯁꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯄꯨꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯃ ꯁꯤꯔꯣ ꯅꯪꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯁꯦ? ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯃꯗꯨꯒꯤ ꯑꯍꯟꯗꯣ꯫ ꯃꯥꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯈ꯭ꯔꯃꯤ ꯍꯥꯏꯖꯤꯜꯂꯒ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯃꯈꯛꯇꯅꯦꯕ ꯌꯥꯎꯔꯝꯃꯤꯁꯦ꯫ ꯑꯩ ꯈꯣꯏꯗꯧꯁꯦ ꯕ꯭ꯔꯤ ꯁꯥꯎꯒꯠꯂꯦꯕ꯫ ꯃꯁꯤꯗ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯍꯟꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ꯫ ꯃꯥꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯉꯒ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯆꯥꯎꯕꯅ
ꯃꯃꯥꯗ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯄꯨꯔꯛꯂꯕꯅꯤ, ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤ ꯃꯌꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯃꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ, ꯍꯩꯁ, ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤ ꯆꯤꯡꯗ ꯍꯧꯕ ꯌꯥꯝꯅ ꯍꯥꯎꯕ ꯌꯥꯝꯅꯁꯨ ꯆꯥꯎꯕ ꯃꯥꯏꯔꯦꯟꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯅꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯃꯥꯏꯔꯦꯟ ꯑꯃꯅꯤꯇ ꯄꯨꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯤꯕꯗꯣ꯫ ꯐꯔꯦ, ꯄꯩꯁꯥ ꯐꯪꯗ꯭ꯔꯕꯁꯨ ꯑꯩ ꯃꯥꯏꯔꯦꯟ ꯁꯣꯏꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯨꯕꯨ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯐꯔꯦ, ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯁꯦ ꯍꯧꯕ ꯉꯥꯏꯔꯒꯦ꯫ ꯄꯩꯁꯥ ꯐꯪꯗ꯭ꯔꯕꯁꯨ ꯃꯥꯏꯔꯦꯟꯁꯤ ꯑꯣꯏꯅ ꯐꯖꯅ ꯊꯥꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ꯫ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕꯁꯨ ꯅꯠꯇꯦ, ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩ, ꯆꯥꯎꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯁꯤ ꯑꯣꯏꯅ ꯍꯧꯕ꯭ꯔꯥ ꯌꯦꯡꯂꯒ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯏꯔꯦꯟꯁꯤꯡꯗꯨ ꯎꯕꯗ ꯆꯥꯎꯕꯗꯤ ꯄꯨꯛꯅꯤꯡ ꯉꯛꯑꯝꯃꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯃꯥꯏꯔꯦꯟꯁꯦ, ꯄꯥꯟꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯄꯥꯟꯈ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯁꯨꯃꯥꯏꯅ ꯄꯥꯟꯕ ꯃꯥꯏꯔꯦꯟꯁꯦ ꯑꯩ ꯏꯃꯥꯕꯨꯛꯀꯤ ꯎꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯩꯅ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯁꯤ ꯍꯨꯟꯇꯣꯛꯇꯨꯅ ꯂꯦꯝꯅ ꯃꯥꯡꯍꯜꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯍꯧꯔꯝꯃꯣꯏ꯫ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯡꯁꯦ ꯌꯣꯜꯂꯕꯗꯤ ꯑꯩ ꯁꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯂꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯊꯕꯛ ꯏꯟꯈꯥꯡꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏ꯫ ꯃꯥꯏꯔꯦꯟꯁꯤꯡꯁꯦ ꯑꯣꯏꯅ ꯁꯪꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯒꯦ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛꯅ ꯍꯨꯟꯗꯣꯛꯈꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯏꯗꯠꯇꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯃꯥꯏꯔꯦꯟꯅꯤ ꯀꯥꯏꯅ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯟꯗꯦ, ꯀꯔꯤ ꯇꯧꯕꯒꯤ ꯊꯥꯔꯨꯗꯣꯏꯅꯣ? ꯂꯣꯏꯅ ꯂꯪꯊꯣꯛꯄ ꯇꯥꯕꯅꯤ, ꯁꯤ ꯑꯣꯏꯗꯤ ꯐꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯕꯗꯤ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯍꯥꯛ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯌꯨꯝ ꯃꯀꯩꯒ ꯌꯥꯝ ꯅꯥꯟꯅ ꯁꯥꯗꯨꯅ ꯃꯍꯥꯛ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯑꯗꯨꯃꯛ ꯂꯥꯏꯔꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ꯫